Tronglaubi Taudo, Irang Sagat Ningba, Kanglup Karanachata, Winamgani, Makoi Sing Adu, Tenfam Late, Soidana Fagani Haida, Jim Minister Yimnam Kemchana, Pungdokre. Amadi, Kokomi Galenga Kamadi Miam Galenariba, Mari Asibu Kanagumba Karana, Tugaina Ba Amadi, Ihaulana Uhana Bahotna Ba, Lepu Haina, Kokomi Ko Convener Santa, Nahapam na Fundurakli. Kurumjari. Pm-Istv Manipuri Pau Mit Yang Tabli Basingbu Taram Nokchari. Pau Sanong na Pizari. Tronglaubi ki Taudog Adu Lenga Kasi Semhan Ningdaba, Irang Sagat Ningba, Kanglup Karana, Chathaba, Soidana Oiramgani Haina. Haiba Asi Lengak Asigi Achet Pathazabani, Makoi Sing Adu, Jenfam Late, Soidana Fagani Haina, Chief Minister Yumnam Kemchana Fungdokre. Wafamasi Langthabal Kendrogi Manungda, Paikatpa, Lupa, Crore, Kunmariga Lak Kuntra Mapal Romgi Oikataba, Tongan ba project mga sangaduna miyamda kutsinabagi thoramda mahakna phongdokhibani. Project sing adu sangabagi thoramda Naurem Lekai Community Hall da pangthokpa mapung oiba thoramda Chief Minister Imnam Kemchana lamdamasi the President rule gi lenga lauthoklaga miyam gi mihutna luchingba lenga kama lingnaba miyam gi akanba kholaw kya lakraba matungda state asida miyam gi mihutna luchingba anoba lenga asti lakhibani. Anobalenga kasida mahak na Chief Minister oigani haina khaluba laite party gi makok thongba singna mahak masada Chief Minister oina ba thogai sinarakpada mahak na pumnamak thengnaba tabani khanduna thogai adu lokhibani. Anobalenga kasina punna tanaduna lamdamasida khundaminariba kanglu furup kuntra tarukasi punna nungsi chanana hingminanaba hotnaduna sangsilakhibani. Amato oiba haiba sina mangthaduna Jiribam district ta anirak chatuna nakalani ki marakta nungsi chanaba puraknaba honakhibani. Maki Jiribam khongsaradda nakal animaki mioi sing mayumda hanjinduna chaklen ama punna chaminaduna tangdu laitana leibagi fibamda leihokhibani adubu makna Jiribam dagi halakpaga nonganbada Tronglaubi-da yamna thamoi kainingai oiba thodok adu thokhibani. Makna makatana nungsinaba haurakpa wari sanaba haurakpa matamaduda adugumba thodok ama thokalibase Manipur da irang pamba irang leiraga sel taningba kanglup amana chathaba oiramgani haibase makya chetpa thazabani tangdu laita ba laitana chawkhatpagi lambi da khong thangjinba ngamloi haibase aikoina kaudaba fai miyamna leibakta pendabadagi Kongjang Sangsen Bani Haibasi Kangi Adubu, Kongjang Sangsen Bada Hingsagi, Pambai Yariba Makai Sizinabigano, Lamdamase the Tangdu Laitaba Purakna Bahotna Bada, Kakwa Naurem Leka Yamiamna, Mateng Pangbiu Haina, Mahakna Makata Ke. Miami Kolauga, President Si Ware, Sarkar Sembiro, Haidana, Sayi Miami Kolaudagi, Sarkar Amalai, Ai Sasu. Minister Oini Kande, Kanaka Mamada, CM was a high usulity. So, Sigi, Talaksida, I oil, Harapodo, Tenagariba, responsibility may am look Kalagasu, Equine Mihut or Isi, Matam Sigi, Lady Viran, the Tenabata, the Kalaga Isaya Zaki, Nasiga, Tana, Taniga, make good news with Tangai Male. Marasida, I put a Tana Zarakanda, Manipura, Tantulata, Taba, Manipurama. Community contractor na punna kundariba Manipur se ingna tigna posugi poraksi haiba taragadi ekoi masengi marakta Manipur da kundaminaliba ekoi masengi marakta phaminaraga wari saraga thokriba nuai tabo kotuna du ai sama ai manta chatlakanda angangsing amadi mama sokpa ai hospital chala yengjai aduki matik thamoi sungna koi su nuai te mayamna nuai tabo dumaina koi shasan tawjiri koi ju sab manana nuai tabo phawya gi sui thamjage karigumba kanda nuai tabo gi protest tawda mai bena khutta mera paidna salibodu thamoi gi nuai tabo phongdok sarini adu tungda sinau thara inara kanda police na gulen option ba nung thagan madun maram wari kanda upai litena karim kanda police isu tiar gas ka pa yawi ayam to na tiar gas to yai ka phone phone dawi nuai tabo pasi Kana gumba na violence activities ondo padi ai thamoi sina nuai jati ai dum thamjai. Chief Minister Yumnam Kemchan, Deputy Chief Minister Lose Dikho Amadi, Langthabale Sege MLA Karam Siamna Chingba Mio Singh Sarukya Ke. Chief Minister Ginga Sege Khongsaradu da Karam Water Supply Scheme, Haurebi Water Supply Scheme, Lilong Chajing Topopi Water Supply Scheme, Naran Konjil Mayalekai Community Hall Amadi, Naurem Lekai Community Hall Sangaduna Miam da Kutsina Ke. Sarukya Kiba MLA Karam Siamna, Matamamada Langthabal Kendrogi Manung Channel Ba,
mafam khara isingi awaba leiramba adu ngasi sangariba water supply scheme asigi khuthangdagi koklagani naral konjil mayai lekaida ining thaulai semba sana jawbana lupa lakh tara mathoi lising nifu pirakpa amadi mahaki maikaidagi lupa lakh taruk lising tara manga sina paisa ichangchangdana hauri bigi naharol singna fajaba sanglen ama sabiramba dusu ngase chief minister na sangabikre masida sunatana kendra sida anisuba khwaidagi chawba lakh tara gi capacity oiba tawpokpi water supply su sangakre langthabal kendra da saba sanglen nifugi manungda khwaidagi paisa changna saba sanglen ase ngase sangariba nauram lekai community hall asini masi sabada chawrakna lakh 58 rom sangki kitang nungaitaba haibabu lambi thongi fibam asini awang thangba maikai gidi rigid pavement ta lambi kunthra manga yaure langathel Kendragi lambi thongi asangba ase punna kilometer marfuni thoi khara heli MU gi awang thangba maikai makha thangba maikai gidi rigid pavement lakliba me kunthra mathoi fawgi manungda foundation ase loiragadi chathok chatsin yamna nungaiba lambi ama oiragani makna makha tanna langthabal kendra se singjamai kendraga yumthangnaba kendra ama oibana chief minister da fazana haizaraga langthabal kendra da oiriba lambi gi fibam ase yenghanba yaba yenghale haiki अदो यारिंगोई की कोऑपरेशन पीबीओ आईगी केंद्र की डेवलपमेंट तौबा कोऑपरेशन पीबा खक्तु नतना ऑनरेबल सीएम ना मणिपुर की दमुता तौरकबा थबक सिंगा अखोइना कोऑपरेशन पीबम थोई अखोइ मतेंग पांगदबनी मरम चाबो वाखलोन अखोइना खनगदबनी अचुंबदुदी पुनिंग ना लेपगदबनी अदुना अखोइ अफब थबक तौरकबदा पुनिंग थवसे लाइपा की लांदे उजे होरेन हेत लोय हिरोय मरम मयाम अमलै अदुबो सॉल्यूशन तौननबा सरकार पारिबा ऑनरेबल चीफ मिनिस्टर डिप्यूटी सीएम दे मतम खरा लेरगा कैबिनेट सो एक्सपांड तौरप याय अदुई मतुंगदा लै पुल्लगा लैरिबा अखोइ मयाम से प्रजा इलेक्टेड रिप्रेजेंटेटिव पुन्ना होनमिनरगा मणिपुर की अपुनब सक्तम नापगलोइनना शांति लेना हिंब लमदम अमा ओइननब होनबसे अखोइ खुदिंगमकी मांगद तारग लैबा इथौने हाइदना अखोइ खुदिंगमक खनब दरकार लै हुजिकि इलेक्शन मतम वरपनिना होल थिंग पॉलिटिकलाइज तौरे रांति की मियेंग द पुसल लै ngang ba pungang na ngang na re aduna di akoi santi leiba ngammoy Kokomiga lenga kamadi miyam ga lainariba Maria Sibu kana gumba kharana thugaina ba amadi iho asibu lana uhanna ba hotna ba lepu haina Kokomigi ko convener Santa nahakpam na phongdurakle wafamasi lamphel da laiba Kokomigi office ta pawmi singa unaba amada phongdokhibani ngasigi pawgi me famadu da tongan ba Kokomigi thaupuba sing amadi women wing gi thaupuba sing su sarukyakhi Santa nahakpam na makha taraduna haukiba tangkun manga da miyam na chatkiba khongsat adu lamdamasigi maira paibi amadi club singa loinana ngakta chap manaba wahang taret hangba yamna democratic oiba khongsat amani tangkun manga da thokiba thodok adu maru oina awonba manipur kauba social media page amadi news print haiba amagana maram oiduna pamdaba thodok adu thokpada mateng pangkhibani Miyamgi democratic oiba khongjang amadi Kokomi bulana uhanna ba hotnariba awonba manipur haiba page amadi news print haiba asigi mathakta manipur police ta complaint nama thangat khibalai khre hauzik fawbada police ki maikai dagi miyoi kya fagat labagi haibadi chap chan khangdri miyoi kharana Kokomi lot khre Kokomi paisa chare haibana chingba allegation kaya tawriba asigi chap chaba clarification miyamang da pibiu madu piba ngamdragadi haidiba miyoi natraga group adu miyam khangna maru fuktoklaga hundok minaba ama changi makhoi asina iramdam asibu kangkhong chahenbada chauna mateng pangsinbata natana miyam ga chumba ihobu na thaina ba hotnabada chauna mateng pangsili lamdam ase da thokliba iho asida media saraga blogger kya amasu yausile haibasi khangnare changsiliba iho asiga chumba du khangdana maduda makhoi gi aningba apamba pibana iho asibu aran lambida chatkinabagi thawong amasu miyamda uhalle masigi thawong asi lepu lakadaba megitang ahumda pangthokadaba public convention da lamdam ase da lairiba club organization singna makhoi gi oiba opinion thamningba lairabasu punna khana naina se apunbagi oiba khongthang paikhat minasi haike Kokomi hariba organization je 60 organization je yauribani sigi manungda sigi 60 organization je gi tholaga mi manga taruk sina leader oina luchinga kanda allama mayam gi advice ki makada khoi leiraga thabak se tawjabani aduna miyam gi thabak tawbani miyam na pining ba advice to Kokomi office ta laga adum PBBI miyam gi mathakta
huran bani aduni adani paisa chagre khot kare phuro halo netlo haina thobu mayam do akhoi yam sengna habda Manipur gi Imphal West ki SP da akhoi maruina awon ma Manipur hariba akhoi gi hojiki pesi gi mathakta akhoi na complaint ama izagi bani hojik phauda Manipur police ki side gi awon ma Manipur gi mi kya phare kya phadri aduga sengna mana instigate tobani mana taba pin naiba ama su yauri pin sisu mana chamana na mafam duda spot to da hojiki ima sing duna pen da ngang bodo adu thagalaga masu irang sibu instigate tobada yauri bani masigi video mayam sina viral oiraba matung dane ba kaisam pata kaida khoi gi lambi thingjanba tayar thingjanba kokomi gi mi thiu kholoina tawre mayam se aduna hariba thoiba thodok sing sigi whole and sole responsibility se awon ba Manipur na instigate toramba adudagi ngasai hojiki da pin haibadune adagi atopa individual singna makoina magi page da miyam na pakum chapchana khangdringai da moigi opinion da kokomi na release kamai lai nong mawali ngai da lauthokiba akoina haigiba release koi kamai chatha dori kari maram gi chatha doino haibda moina sungkhang khangdana natraga khangjanna dana chatharak podagi tawbani haibse si thamjage aduga Manipur police na ju akoina thajagiba application sing dugi matik chaba sarkar gi legal oiba poto tawraga awonba Manipur gi handler si masi puthokpiu masi miyam na khangdongmina ba ma tangai fade aduga press media gi marakta adugi miyam marakta su blogger mayam ama akoi gi ihou si gi against ta tawriba mayam se achumaran du yengbiraga miyam hupna bichar tominam se haibse masi thamjage Manipur के गवर्नर अजय कुमार भलानंग से तमेंगलोंग डिस्ट्रिक्ट के हौगाइलोंग तलेबा पाउ शंकर केन विद्यालय बिल्डिंग वर्चुअल की खुथांगदा संगाख्रे थौरम अदुदा DES पुणे यूनिवर्सिटी की प्रेसिडेंट डॉक्टर रविंद्र आचार्य PSBP की प्रेसिडेंट एडवाइजर प्रदीप कदम सेक्रेटरी जयवन कोनविलकर स्कूल अदुगी ओजा अमदी महिरोई सिंगसु सरुकियाखी थौरम अदुगा मरी लेनना गवर्नर न लेबाक असिदा लैरिबा महि तमफम संग सिंह सेमगतपदा पूर्व सीमा विकास प्रतिष्ठान न लौरिबा थौदांग थागतपा फुंगदोकपगा लोइनना मिनिस्ट्री ऑफ डोनर गी मखादा NEC ना अचंगबा पुंबा पुथोक्तुना स्कूल बिल्डिंग साबगी दमक तौविमल खंगबा उतखी Manipur lenga ki home department na chatkiba tha asigi kunithoi da notification ama thokladuna UAPA Act 1967 ge section 43 A gi makhada police officer singda akhanaba power pikhibabu yaning da ba phongdok tunanga se wangu ahalup ima maira paibi watem lup na senduna Bisnupur district ke manung chanba wangu ahalup thonggolai da wakat khongjang sangsinkhre wakat khongjang adu da saruk yakibi wangu ahalup ima maira paibi watem lup ki secretary Sagol Sem Thoinu leimana asigumba ek asina lamdam asigi lanjadra मिचम मियाम कया अमा अमुक अवाफम दा ताहनबा याबगी फिबम दा लाकले एगसिना अवाब तादुना लैदिबा खुंगंग असिगे मियाम सिंगदा अमुका हेना अवाब पिरगने मरम अदुना असिगुम्बा एक असिगे मरुमदा मियाम दा अवाब पिरक पतारगदी वांगुगी वाटेम लुपकी इमा सिंगना थिंगनगनी हाइके वारी मनपुर सरकार UAPA आर्टिकल 43 की मखाद चथरब एक अखो याजनीदे एकना हौजी मरा लेजद्रब इचा मिचम प्रजा चिंगना फाब याब एक असुगुम्बा कनागुम्बा इमुंग अवाब नंगब चिंखों चाद इमुंग पुनमक इमुंग करीगुम्बा फाब यारब असुम्बा चिंगना चंब यारब एक असे करीगुम्बा सिपाही मनपुर की स्टेट फोर्स पुनमना कईगुम्बा एक चथरप तारगदी अखोई वांगू इमा मैरा पाइबी वांगू की वाटेम लुपना थेंगनगनी वहाई वफम से थमजरी पाउगी मरक्थना तेम ब्रेक अमतंग लोमिनसे लिबा पुंसिगी लंबीसिदा अरैबा चाबा याबा मखै चासिनदरी अदुना हिदाक लांथक कयाम चादबा यारक्ते चासिलिबा सिंगदुना अदोमगी लिभरदा कयाम सोखली खंगबिब्रा लिभर नबु सोकलबा चानिंग थकनिंग फाउदबा पुक नुंगाइतबा खोंग हांबा नुंगाइरक्तबा अमदि कुचु कुमेन सेंहलक्ति खुदिंग मक्सिबु ngakthokke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule दादा Yeme makigano Azab thammo Sigi yumse next TMT na checksin na laksilaga thamkhabani ne दादा नंग से जुहार हाबगा अमत कीदरबो असुमना मयामना मचलबो नापशन दुगम मसिगी युमसिबु असोयंगान कोकदबतगी next TMT na napseli next TMT जुहार हाबदी ngakthokna na basembani German technology sinabana concrete ka tokna tinaba matamda kapangdal amuk hena hengal adli next TMT strength is in the quick
matam gi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudak ta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnaw maring chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Bracket da taram nokchari makhataba pau pisari April taruk amadi taret ka ahingda tronglaw wida tumduna lairiba angang ani boku ke terrorist singna bomb kapsinduna tamthina hatpikhiba amadi thaudo adu yaningda ba phongdoktuna khongjang sangsinbada CRPF singna nongmaina kaptuna hatkhiba loinana handakta ukrulda tangkul ani busu tamthina hatkiba singi hojik fawba mihatpa sing faba ngamdana lairiba sibu yaningda ba phongdoktuna lakliba me ahumda kendra manga gi miyamna achoba khongchat ama chatnaba sem saba loibaga loinana miyamna su mateng pangbina ba appeal tawrakli ngasi Nambolda laiba United Protection Committee ki office ta pangthokiba paumisinga unaba amada UPC ki Media and Research ki convener oiriba Khomdram Sunil Meitaina oinam Nambol Konthaujam Wangoi amadi Nauria Pakhang Lakpa Kendra ki miyam amadi club organization singna sarukya duna chatkadauriba miyam gi khongsat asida transport medical amadi hiram kyada changadaba sing kendra manga gi Miyamna mateng pangbiu amadi asoenga miyawdana bahot namina si haike Sunil na makatana Manipur da lariba CSO singna amata oina punsina duna kholaw amata da punalaw minasi India government na famu hairaga famba lepu hairaga lepa Manipur lengakta Manipur miyamna thajaningai leiraktre asigumba luraba matam asida Delhi gi yaka ngaiduna maraibak maramdam gidamak karishu tawba ngamdana lariba aikhoigi mihut sing asida achoba para amatambiba amadi makoi buwakal tahanbagi matam adu yorakle haidaduna masidagi makha takiba tarabadi soidana Manipurasi awaba phibam amada laikhragani asigumba matam asida aikhoi khudingmak amato oina punsinaduna mana panglaba mamitang baga pangkha koiraba lengakta khanganbagi matam adu oire khanjaduna kendra manga gi miyam gi achoba khungsat asi chatnanaba firep lawrakpani haike Kendra manga si laibere ba poklen chawro phai khiti bangna senthum amadi polam cherang gi mating su pangbi da bani singjare amasung ojik state ki level da laiba CSO sing asi oige amana tawda amana yaudbai mami si khoina sum ujabada khara ujare marunasina yare mo kai di state level da laiba CSO sing amatoina chingliu koi matam puna makta state level ki CSO sing na punna sing policing da United Protection Committee matam puna makta Saudi Arab Corporation pi namta relay haba sem kak haijage koi hanglai gi lai ngak ka chapmana raba phamman pham da phamba lepon pham lepa masagi state ki authority boka full authority season of ngam da balangak si lairaga leba kai ka to boraga di hausi lai balangak pham pare ba khodi mak pham thadok piro aduga laingak si myam lebak myam da sinaraga akoi punna amtang santi propang ngam ra habu laingak ki mai ke da punin chin Kangabam laikai apunba nupi marup maira paibigi secretary Laisramongbi memagi matangda tha asigi mapalda kanagumba amagi Facebook account amana mahaki mathakta sirakliba wafam bu yaning da bafongdoktuna Kangabam laikai apunba nupi marup Naharol Welfare Club amadi Kangabam laikai Social Welfare Club na punasinduna wakat mefam ama Kangabam laidembigi sanglenda pangthokre wakat mefam adugi matangda RK Hemawatina ima memasi laikai asigi nupi luki secretary oibatan natana leibaki rang ama tholakpada thana chawna sarukyaba misakni FB account maral sirakliba adugi matangda lup tarani thoi yauna ima mema masana sengdokpa laikhrabani adubu ngase tangkun mapal yoraba fawba kanaguma amatana sengdorakpa wafam laitri haujiksu khudam changdam lairabadi sengdokna batanja pizari karigumba sengdoraktrabadi ima amadi lekai sige mai khugadaba oibana makha tana lokhatpa yaba thabak sing lokhatlagani karigumba ima sina lanbo oiramlabadi lekai yauna madugi chaithing adu lawgani ima mema bulan uhanba yaba wafam phongdorakliba si kanano haibadu mayek sengna sengdoraktrabadi lekai sina tawba yaba khudingmak tawgani haike amna hekta handaba mawongda hekta amna kariyamnana nam usit thawoidana eta document leigaina sumsuma maram leigaina hairakbodo madude akhoi thamoi santina sokreba aduna fare aduguma leiba mayam do leiragadi puthokbiro asengbado mana si torami sumba si torami habagi khoi chenba yadaba khoi su khamina ba yaba moi su khamina ba yaba adu puthokbiyo sinida khoi mayamna pulise adu ngamdragadi akhoi su makhoi gi mathakta akhoi na ngamba action lag chatharakani chathasi sini khoi mayam khanari se hek ngamba sakti da sengdoro puthoro noina document lai hai mayam do puthoro na eyewitness leiga har ga su any arei basing to puthoro
ꯑꯗꯨ ꯉꯝꯃꯒꯗꯤ ꯐꯔꯦ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯒ ꯑꯣ ꯁꯨꯝꯕ ꯃꯤ ꯑꯣꯏꯔꯦ ꯑꯩꯈꯣꯏ ꯃꯗꯨꯒꯤ ꯐꯪꯐꯝ ꯊꯣꯛꯄ ꯑꯗꯨꯝ ꯏꯀꯥꯏꯕ ꯑꯗꯨꯝ ꯐꯪꯖꯅꯤ ꯑꯩꯈꯣꯏꯁꯨ ꯑꯋꯥꯕ ꯑꯗꯨꯝ ꯐꯪꯖꯕ ꯇꯥꯔꯦ ꯇꯧꯔꯝꯃꯒꯗꯤ ꯂꯥꯜꯂꯝꯃꯒꯗꯤ ꯑꯗꯨꯒ ꯁꯨꯡꯂꯥꯝ ꯍꯦꯛ ꯂꯥꯜꯂꯝꯗꯅ ꯍꯦꯛꯇ ꯃꯤꯕꯨ ꯍꯥꯠꯇꯣꯛꯑꯒꯦꯅ ꯇꯧꯕ ꯑꯣꯏꯔꯝꯃꯒꯗꯤ ꯃꯗꯨꯒꯤ ꯆꯞ ꯆꯥꯕ ꯊꯕꯛꯇꯣ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯥꯏꯈꯠꯃꯤꯟꯅꯒꯅꯤ ꯍꯥꯏꯕꯒꯤ ꯑꯄꯨꯟꯕ ꯋꯥꯈꯜꯂꯣꯟꯗꯣ ꯄꯨꯟꯁꯤꯟꯃꯤꯟꯅꯅꯕꯅꯦ ꯉꯁꯤ ꯑꯩꯈꯣꯏ ꯐꯝꯃꯤꯟꯅꯔꯤꯁꯦ ꯊꯥ ꯑꯁꯤꯒꯤ ꯇꯥꯡ 6-7ꯒꯤ ꯂꯣꯟꯅꯕ ꯑꯍꯤꯡ ꯅꯣꯡꯌꯥꯏꯗ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯕꯣꯝ ꯀꯥꯞꯁꯤꯟꯗꯨꯅ ꯑꯉꯥꯡ ꯑꯅꯤ ꯇꯝꯊꯤꯅ ꯍꯥꯠꯈꯤꯕ ꯑꯃꯗꯤ ꯃꯃꯥꯕꯨꯅ ꯇꯝꯊꯤꯅ ꯁꯣꯛꯍꯟꯈꯤꯕꯕꯨ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠꯄ ꯀꯨꯀꯤꯁꯤꯡ ꯆꯩꯔꯥꯛꯄꯤꯌꯨ ꯑꯃꯗꯤ ꯄꯤ ꯒꯦꯜꯃꯣꯜꯗ ꯂꯩꯕ CRPFꯀꯤ ꯀꯦꯝꯞꯇ ꯃꯤꯍꯥꯠ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯋꯥꯀꯠꯄ ꯆꯪꯂꯨꯕꯗ ꯃꯤꯑꯣꯏ 3 CRPFꯀꯤ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ ꯃꯤꯍꯥꯠꯄ CRPFꯁꯤꯡꯒꯤ ꯃꯊꯛꯇ ꯆꯞ ꯆꯥꯕ ꯋꯥꯌꯦꯜ ꯄꯨꯊꯣꯛꯎ ꯍꯥꯏꯗꯨꯅ ꯉꯁꯤ ꯇ꯭ꯔꯣꯡꯂꯥꯎꯕꯤ ꯃꯈꯥ ꯂꯩꯀꯥꯏ ꯃꯥꯔꯀꯦꯠ ꯁꯦꯠꯇ ꯂꯝꯗꯝ ꯑꯗꯨꯒꯤ ꯅꯨꯄꯤ ꯀꯌꯥꯅ ꯋꯥꯀꯠ ꯃꯤꯐꯝ ꯆꯠꯊꯗꯨꯅ ꯈꯣꯜꯂꯥꯎ ꯀꯌꯥꯁꯨ ꯂꯥꯎꯈꯤ एप्रिल तांग 6 की लोनब अहिंग मिहाथेन हाथोपीख्रब इचा अनी CRPF हाथोपीख्रब मिसम अहुंगी पालिब लेंगांग अथुब मतमदा जस्टिस पुथोकपियु हाइना ट्रोंगौबीगी इमा इबेलसिंगना ngasisu democratic oiba khongjang mari leinana wakan mifam asi famjabani angang hatpa misam hatpa athuba da suma wayo लोइसलपदा मरुब पाव अमुका हना पिजरी ट्रोंगलाउबीगी थौदोग इरांग सागतनिंगबा कांगलुप खरना चथबा ओइरमगनी मखोय सिंग अदु टेनफम लैते सोइदना फागन हाइना जे मिनिस्टर युमनाम खेमचाना फोंदोखरे अमदी कोकोमीगा लेंगाक अमदी मियामगा लैनरिबा मरी असिबु कनागुम्बा खरना थुगाइनबा अमदी इहौलाना उहन्नबा होटनबा लेपु हाइना कोकोमीगी को कन्वेनर सांता नहाकपमना फोंदोरकली हौजिक फाउगी ओइना DICB ना संदोक चबा मणिपुरी पाव मतंग असिदा लोइसिनजरे मिदिंग ताब्रिबा पुमनमकु अमुका हना